Kuki militant singna phajinduna thamliba Thoubaldagi naha anigi punsi kanba haibashi DGP Security Advisor Amadi Union Home Minister Amadi Mathauni haina All Manipur United Clubs Organization AMUCO gi President Nando Luwang na phongdorakli. Pori lemrol mera paibi apunba Manipur All Manipur Women's Volunteer Association Amadi AMUCO ga punna sinduna ngasi kwakethel daliba AMUCO ga office ta pangthokiba pau gi mifam amada Nando Luwang hai new kaithen manbida army recruitment yawba chatkiba Thoubaldgi tonga fam ahumdagi naha ahum Kuki militant singna phajinduna thamlaga makhoi ahumgi manungda Thoubal khekman maning lekaidagi ningombam Johnson buna thadoraklaga Thoubal sangthem awang lekaidagi oinam thoithoi amasung Thoubal khekman wang mataba mayai lekaidagi toksam thoithoiba makhoi anibuna haujuk phawba hostage oina thamliba asida Manipur gi DGP Security Advisor na makhoi anigi punsik kannanaba kari thokdown lokhatlabagi haina hangki Nandona maka taraduna Kuki militant singna naha ani phajinduna thamliba mafam asi Central Security Force na ngal senduna liba mafam amani phajinduna thamliba naha ani gi punsi athuba matamda kangadabani karigum naha ani asi punsida khudong thiba thoklabadi madugi tekchak punamak DGP Security Advisor Amadi Union Home Minister na pugadabani haiki Samana ba mafum amdagi faraga ahumdugi maraktagi ama madusu army gi hakchengnana equipment yawgodani padi thadoraga maga zaminariba anima phajalaga thambaibashi adugi matik loktuna ba manbagi thabak amani ngarangdagi meitai nahani fagre na khangabnina India government na akoigi home minister gi side gi natraga Central Security Forcing na tuminna leibaise masi yamna tawidaba thabakni ngarangdagi Central Security Forcing duna haiba mi yani se karai de lege se khangeba kana kana fari kana khangeba adubu ngasi bawa rescue tobang Maduna Tai Central Security Forcing Asisu Maitai Nahani Faraga Irang Tolbada Makushu Tuneva Misagi Wayamana Konjel Lamana Akoigi Maitai Nahani Sigi Punsikan Masira Lining Ameva Adu Huji Pova Adumba positive over concrete way from Mother Lokdaba Security Advisor na DGP na Magi Matokdaba Advice Bidana Makoi Matokdaba Ifacing Tadaraga Akoigi Maitai Nahani Si Yam Tunakalaga Miamda Natragi Munga Sinagadani Maduna Tragadi Manipura Irang ji hena chok tok na pam da ba thok tok hena thola gadi madugi tekchak pum badu pugadamne